ꯈꯪꯖꯔꯦ ISTV की मणिपुरी पाउमियंग ताबिरिबा पुनमकपु तारामना ओक्सरी हौजिक अहानबदा मरोइबा पाउसिंग पेंतबा अमसुंग इशूसिंग वारी सानादुना वारोइसिन पुरकपा याय हाइना चीफ मिनिस्टर एन बीरेनना फोंदोक्ख्रे फाजिनदुना थमलिबा ओजा अमदी माहिरोइसिंग थादो हाइना ngasi माहिरोइ कयाना इरांग होरख्रे amade Imphal manungda footbridge manga saba horagani haina PWD ge assistant chief engineer 3 T Ravindra Kumar na phongdorakle hojik mapungoi ba pau pijari pen daba amasung issue sing wari sanaduna loiwadoisin purakpa yai haina Manipur University ge hojik oiripa phibam asi yanaba waroisin ama puraknaba stakeholder amasung mahiroi lup sing thoraknaba chief minister N Birenna appeal tawri बिष्णुपुर के उलौदा पंडित दीनदयाल उपाध्याय इंस्टीट्यूट ऑफ एग्रीकल्चरल साइंसेस के मेन बिल्डिंग कॉम्प्लेक्स संगाबगी थरोमदा वफम असी चीफ मिनिस्टर ना फोंदोखिबनी थौरम असिदा इंस्टीट्यूट असिगी चेयरमैन सु ओरिबा हानगी यूनियन मिनिस्टर टीएस चाउबा सिंह लेंगाक असिगी एमएलए खरा अमदी मरी लेनबा ऑफिशियल सिंह सु याखी चीफ मिनिस्टर एन बीरेनना मणिपुर यूनिवर्सिटी की मतंगदा अपाम्बा करिनो हाइबदु लेंगाक कवरी सानादुना यासिनबा पुरकनबा होनमिनसी मसिदा अमना अमबु थाजनदबगी मवंगदा लेरबदी वरोइसिन पुरकनबा होनबदा अवाबो ओइगनी हाइकी strike kari si tawraga mayam da image ai koi praja sida leibasi wabada natna mapan yam sathina image fatana tai investor langning de lam koiba langning de ama tongning de aduna yaragadi wari sanaroi ai koina tawring ge dum yaw haiba tongnugum si ai channel amani da su thari kari gi tawri bno haibadu mase ai yamna elaborate lesunganing de maram di masigi yam sensitive oiba issue hoy pande sakre suspend tawkre bharat ki president bhau yoy president na keno hoy honorable president na koi visitor hoy koi gi central university se ma khangnga matung da suspend tawrai ni the ma suspend tawraga su atai jo mu khangde koi yaro ena hairaga di pamisi kari noi se koi da su confused dai re Chief Minister na makhatana banna manghaliba sing miyamna khangnaraba wafamni madugi amangba khanglaba miyamna kanagumba kharana ban amatawi haiduna yumdagi mapal thoktabagi hainabi thadokpiyu haikhi oiba leba kai ga doba leba ki jati gi oiba jati bu manga doba dum oiragadi ban oigera ama oigera koi mang tharga tokse nataba moi amani gi phammunabagi moi kharagi interest tawbagi ban gumbada koi support tawgums ema in future ban tawramiba kangbu du so khoi gumbani ban tawriba kangbu du nupi or so khoi gumbane ba thoi lei du pa or so khoi gumbane ba kari gino ban tawri se ta hangnaba ma sange ba jikti counter ma sangane khoi natra moi amani na sum swai de gi phone da ban kaure har ka khoi na thoktragadi akhoi ge society se hana gumnai khoi adum sotharaga leirane adum sotharaga leigane khoi Manipur University की फाजिंदुना थमलिबा ओजा अमदी महिरोइ सिंह कंडीशन यावदना थादो ओहाइना ngasi महिरोइ कयाना इरांग हौरख्रे पुलिस अमदी महिरोइ अनि की मरक्ता चावना मुकनबा थोख्रे DM College of Arts की महिरोइ सिंगना कॉलेज असिदगी कंगलागी गेट तमना खोंगचत अमा लाकपदा सिटी पुलिस ना LIC ऑफिस मेयादा थिंगदुना चलहनखिदे नाकलनी दा मुकनबा थोकपदगी पुलिस ना महिरोइ सिंह कंट्रोल तौननबा टियर गैस सेल कापखी DM College of Arts की महिरोइ अमना महिरोइ की पुंसी कन्ननबा लेंगाकना खन्नबा फै मदुना तदुना तुमिना लेसिलबदी मुसु मुता अमदी मुसाना चंगसिलक खोंजंग खुदिंगमक्ता महिरोइ सिंगना सौगतकनी हाइखि खोगी महिरोइ लुसिंगबसिंग फाग्रिबा ओजासिंग फाग्रिबसिंग अदो अनकंडीशनली याना अथु मतमदा सरकार असिना थादुपिराउ अमसुम MU दा नॉर्मलसी पुर हंबियु मसी नत्र तारबदी MU की कम्युनिटी सिंग हाइबदी मुसुना मुताना अमसुम मुसाना सगजेलकपा खोंजंग खुदिमक्ता DM College of Arts की महिरोइ सिंग नतना मणिपुर की महिरोइ सिंग अजु मखाताना अकोइ सोलिडरिटी उतुना मखाताना खोंजंग की संगजिनबगी चपचा फिरेप लेजे TG Higher Secondary की महिरोइ सिंग नसु स्कूल के गेट प्रोटेस्ट तौनबा हनरकपदा पुलिस न थिंखी खोंजंग संगसिलिबा महिरोइ सिंगना खोलाव कयागा लोइनना खोंगसत चतनना हनरकपदा पुलिस न थिंगबदगी मोकनबा थोखी मफम अदुदा डिस्ट्रिक्ट मजिस्ट्रेट सु लाक्तुना पामदबा थौदोक थोक्तनबा कुपना सेनखी तुंगदा पुलिस ना महिरोइ सिंग अदुबा निंथीना कंट्रोल तौदुना इरांग अदु नमथखी
CC Higher Secondary School gi Mahiroi Singnasu University gi Oza amadi Mahiroi thadu haiba dabi tawduna school gi geta protest tawnana ba honarakpada police na thingki Mahiroi amadi police ki marakta ungkhatna ba thorakpadagi control tawna ba honabada police na tear gas cell amadi smoke bomb kaptuna thingki Mahiroi Singnasu school campus manungdagi nungna thomlaktuna matam sangna mukna ba thokki School asigi General Secretary B. Rosanna Pazan Kibo Oza Madi Mahiroi Tadok Triba Fauba Kongjang Singani Haiki. Toiba Tokdo was Atuba Matamda, Lotion Binabaka Higher Secondary Mahiroi Singa Lotion Bita Tagadi Konga Atobu Sangalakani, Aduga, Lotion Binabasu Honavio, Aduga, Pali Balenga, Akwigi or Tawaka again, Tolakibanga, Brazama, the Satter Singi, Wakalon Sida, Heroine Raganda, Tawak Sing Tokyo, Higher Secondary Mahiroi Singa. Lagliba November Thapabagi Menungda Imfalda Footbridge Manga Saba Hauragani Haina PWD ge Assistant Chief Engineer 3 T Rabindra Kumar na Fongdorakli ISTV News ka Khanana Unaba Amada Rabindra Kumar na Hauzik Manipur gi Maru Ebelambing Sing Semjin Sajanba Amadi Miyamna Zathok Sasinda Kudong Chanana ba Department Asina Khanaba Thabak kaya paikhatli Thabak Thoram Sing Aski Manungda National Highway number 2 Tidim Lambi Semjinna ba sanction tawre Masida Sunatana Imphal Kaithel gi Maru Eba Mafam Mangada Footbridge Sanabagi Damak Thorang Loire, Tabak Haunabaki Damakta Tender Taduna Technical Evaluation Gi, Tabak Loire, Footbridge Asi Tensile Membrane System Gi Anova Design Namasong Technology Sizinaduna Sagani, Ministry of Road Transport Ki Fan Makada Sagadaba, Footbridge Sing Asi BT Road Ki Fly Over Manak Kasampat, Kuyatong the Leba LIC Office Mamangda, Ahanbagi Oina, Sagani Haiki. Sagado Mopamna, Quigi LIC Mamangda Amana, Quigi BT Road ki junction na dwaida ama adegi amana kisampatani state fund degi so hana footbridge ani sabagi work order simplex company da piduna leibani koi na thabak khra koi gi governor mamang PG gi pareng haida TG ga kangla paka gi mathak da marak sida sagado si makhong magi foundation si mati ama loira makan thabak si lekhibidagi magi tender se koi kamna na process ta leire Rabindra Kumar na makata na Hauzik Manipur gi lambi ayamba fibam soksilakpana maram oiraga semjinabagi damakta akan mathabak jathaba hauragani tidim lambi gi namboldagi Churachandpur fauba pothole sing mennaba contractor singda akan meya thangpi khre lambi asi pakthok chakthoknaba Ministry of Road Transport na ayaba pirakle mathang sahi gi March tha faubagi manungda semjinaba pandam thamli haiki I was a gill lambi asi widening to portion almost loiner loire aduga hujiki mathakta hogi DBM ga BC ga lakadawasi lamlong dagina kilometer ani mu hogi khurlom da sibudi akoina thabak si loigre do kedang kaiba to ba yawdi dum contractor na semdala ani report hol khra thoiba hujik thoiba sing si jo nong kan chuba dagi semdi semjalaga nong chubani na adum khra kaiba dum tholei asi jo handaki tang kumanga kuntrok swai degidi yan koina war footing da moi thabak suba haurani habagi contractor gi yanabam leidana moi suba haurani within 1 week ayamba lambi singsi thabak loinama koila sabagi program thabak singje haurani public ta kitang nongai da inconvenience kara ti soina thola gani thopasi public na ju kitang lambi du phanama sembalak panina kitang awa adegi nongai ta ba yaurga ju kitang khangminaraga WMM Jack Lord Agadi Madu Matata Kolas Targan Nana Dum Fazana Payana Bokusin Jage Manipur State ki oiba Pharmacist College amaling khatna ba thorang tawrgani haina Health Minister L Jente Kumar na phongdokre mafam singa si Manipur State Pharmacy Council na sinduna Medical Directorate Complex Lamphel Pat pangthokpa World Pharmacist Day gi thoramda phongdokkibani Pharmacist Your Medicines Expert have a team the Pangtok Kipethoramadada, Health Services Ki Director Dr. K. Rajo, Ayush Ki Director Dr. Egonesor Sarmana, Maru Ebemusing Oina Saruk Yaki, Health Minister L. Jente Kumarna, Health Care System Gitongan Tongan Balam the Tabak Torbesing Marakta, Lainari ba Igo Sing Tadok Naduna Amaga Cooperation Pinaduna, Apava Health Care System Mamalahensi, Pongdoki. Pharmacists come without doctors. The whole profession of pharmacists, it is meaningless. It is a hollow gospel. Dr. Young, pharmacist, health care system
yamna unified body mani yatna ko feel to body madagi psychological kano ma ko phawba ngam da ta gari I'm so afraid akoina pam yum kli pandam mi bidale makli concentrate ma anawa fanji na haiba healthcare system se masi improve to se hari sinje masi ata top tam ol ka do ma ta Manipur University Students Union Musugi General Secretary Al Kennedy na University asida thokliba wathok singi daita Manipur Sarkar amadi BC in charge na pugodabani haina phongdokre अखोई लाइक तमजनिंगे ना कोर्ट चला कोर्ट सही मरी मंगा अदु पेंडिंग लेगा लाइक सुंदम तमदबई मोंग ला सिदा पॉलिटिकल फाइट से अखोई स्टेट गवर्नमेंट सेंट्रल गवर्नमेंट ना हना होबनी मसिदा पॉलिटिकल फाइट सिदा करी अखोने लीगल चतुइनो मसी पॉलिटिकल फाइट नि पॉलिटिकल फाइट ओरगदी स्टेट गवर्नमेंट अमदी एमएसआरडी ना अथु मतमदा मसी की सोल्यूशन अमा थिगा लुसिंगदबनी Musugi Finance Secretary S. Anisna University ki Mahiroi Singh Hostel la ahing nongyai da red chachaduna Mahiroi amadi oja sing phaba aki akhang piba asok apan yahon bagi thaudok lenga ki topam thok taba thawong ni haina yaning da ba phongdorakle de kandabia de haiduna central government amadi state government na loktunaraga ahing nongyai da satra singh hostel da red chathaba asok apan kya nang hanba aku takbi tambi bo oja sing bu fajinduna criminal amagum thamba University asibu war zone onthokpa asi lenga ki tokfodraba lichat amani Mahiroi lup taruk na hayang September kuntaruki ahing nongyai dagi pung nifunipal gi oina Manipur pumbagi kauriba general strike kasi nupi samas MKL amade all Manipur singmi tami lup na saugat kani haina ngasi lup ahum asina phongdokre MKL gi president PS Sakina haukiba September kun amadi kun mathoi gi ahing nongyai da Manipur University gi campus manungda naharol thiba humbagi thawongbo Mahiroi singna tumlengai da amade exam gi lairik paringai matamda chathakiba thawong asi yaningde mioi bida chatkadaba lichat chataba nataba lichat kaya University asida chathariba asi makata na chathadana ba hotna bana hena phagani haiki Manipur Sarkar amadi Indra Gomel anina lawtuna raga khoigi Manipur sida khoigi lairiba awang ko thakta laiba mahiroi sangye muthat ke haibani aduga khitang thokpa saida kanom laiba thokpa matam da su osi thawoidaba akama pet ke wahai kaya amasu season nare hoji hoji si makoina sipai singina satra gi samstan tarungna ngasai ban ko gi baje general strike ko gi baje ai koi yamna mapung phana saugali Nupi Samas ki President T.S. Ramanina Manipur State ki wafam Central Government na khangadaba nate lebak asigi thaupuram daida chumbada tawgadabani haikiba adunga sidi achumba adu kadaida tawribagi hain hangki all Manipur chingmi tami apun malup ki President S. Mamon Laimana Manipur University da BC Pande na tabakaya ama laikre matam aduda University asida karimata mana manil naidana ingna sikna laiki State Government amadi Central Government na lalong yatuna University asi Manipur muthatna ba hotnariba si tokpiyo Chief Minister ama oiba tarabadi Chief Minister gi mathau pangthokpiyo haiki Thangmaiban United Club na hayang tang kuntaruki ahing nongyai dagi mahiroi lup taruk na sathagadauriba pungnifunipal gi general strike asi mapung phana saugat kani haina club ki vice president Pratap nangasi paumising da phongdokre phajin ki ba MU gi mahiroi sing amadi oja singbo condition amata yaudana khutakta thadokadabani haina taksin bagaloina na rajniti gi khena bathidana Manipur miyam pumna makna MU bu kannana ba punna honaminasi haina su phongdokki Hayeng ahing nongyai dagi haugadoriba general strike khwairamba nupi kaithel sinpham amadi saktam kanba loop amasung bamoleka youth club yadi pokna su saugat kani haire ISTV news na phangba pau amada ngasi numidang wairam Oriental College dagi mahiroi mari police na phagat khre haire chapsaba maram khangraba su mahiroi singna lakliba tang kuntaruki ahing nongyai dagi kauriba ban asiga mari lenaramba yai haire Seraksida general strike manungda miyamda public transportation ki khudong chaba pigadabani bus taxi auto rickshaw magic winger na singba public transport system ki gari sing sengadabani natrabadi motor vehicle act 1988 ki section 86 ki makhada suspension natraga permit cancel tawgani haina commissioner transport M Lakshmi Kumar nangasi order ama thokre Joint Action Committee of Manipur University Community ki ngasi phamkiba mifamna mioi anina saba inquiry committee asida transparency fairness independence
impartiality amasung commitment ta asengba chumbagi leiroidaba tawba ngamba amasung independent ta compromise torakpana university community na committee asida ayaba piramba adu handokpaga loinana cooperation piba khudaktagi lepnaba warep laukhre. Commission of Inquiry Act 1952 gi makhada khudakta commission ama mioi ani gi inquiry committee asigi mahuta semnana ba taksille phajinduna leiriba mahairoi amasung oja sing condition amatta thamdana khudakta thadokna basu amhana taksille. Phajin kiba mahairoi amasung oja sing condition amata yaudana thadorokduna university da tangdulai tapa phibam ama hanjil laktriba phawba political science library and information science amasung art science department ke mahairoi amasung scholars singna semester exam thararoi hairi. Manipur University ge Amnesty International India amadi Northeast Students Organization na kaniyaning daba fongdorakli phajin kiba oja taru amasung mahiroi mapan khudakta thadokadabani university asigi campus tagi security force sing khudakta university community na masagi tungi maraibak lepchanan bagi damag hakpigadabani haire. Manipur University ki hujik oiriba phibam asi Central State amadi mari lenaba authority singna thuba matamda warasin puraktuna Hanagom University asi mathau tawhanduna mahiroi singi punsi kanminasi haina United Manipur University Surroundings Club Organization Kanchipurna apel tawre ing tappa irang leitaba university ama ohen bahai bo wafam asina taba atopa wafam amata ikhoina yaba ngamloi karigomba organization asina tawriba apel asida mari lenaba singna tadrabadi university asige campus manungda public curfew phawba koibagi miyamna lauthorakpa yai haire. Manipur gi apunbagi saktam gi damak lising ani anida amkil amadi nipkona sinduna chatkhiba miyam gi khongsat puning singduna chahi kudingi leptana pangthoktuna lakpa taranipal suba Manipur Integrity and Solidarity Day gi thauram handak chahi gi oina hojik lebaki oiriba phibam asi yenglaga pangthoklaroi haina amkil gi vice president and nganbi leimena phongdokre kasampata leiba nipko gi office ta pangthokiba paumei singo unaba aduda mahakna makha taraduna chahi kudingi September gi tang 19 da Manipur gi apunbagi saktam kaidanaba English ani da laukiba warep adu amkil amadi nipko na reaffirm tawduna chahi kudingi lakpani adubu hojik Manipur University gi wathoka mari lenana mahiroi lup singna kauriba ban asida mapung fana saugan aba handak chahi gi oina thauram asi pangthoktanaba warep laubani. Bharat Sarkar amadi Manipur Sarkar na Manipur University da Rajniti sanabadagi mahiroi kayagi punsi mangnaba hotnarakpa amadi security force singna ahingda mahiroi singi mathakta landabaga loinana mahiroi singbu lalhauba onthoknaba sinbagi thausil kanana sinbano MU gi oza amadi mahiroi sing FIR panduna phaba suspend tauba awangba thaki university amada thokpa thaudok prithibida Manipurna ahanba oigani. Sarkar asina MU gi wathok asina maram oiraga Framework Agreement amadi Border Pillar ki wathok na thainaba atamnana hotnaduna MU da kok thadaduna irang thokhanbani masi miyam gi laibak thibani. MU ki thaudokna maram oiraga Manipur gi miyam mahiroi sing amadi oja sing wahaliba sigi matangda mama oibi singna chuma wayel pami maram aduna mahiroi singna kauriba banasi mapung fana saugatkani haiki. na thalaba leibak asida ikoina ngasi phawba suwada khangdana lagli besiki tanja sida ngasi university sida nathaina na chalakanda framework agreement border pillar na singba issue mayam ama nathaina na bigi damakta sarkar na atamna university da kok thada bai base masi manipur gi damakta amadi sarkar gi laibak thibani haina ai thamjage aduga loina na chhatra singna kauriba koi gi ban aikoi epkini ko na su mapung phana sauga kani loina na manipur da leiriba praja khudik su masi saugat pirakanda issue ase loisanabagi tanja du lobinarase. People's Liberation Army PLA gi nifu suba mapokomon thauram lup asigi General Headquarters Tactical Command Strategic Command 252 Mobile Battalion atai lanmi gi unit department station sing loinana party gi Central Bureau SRY, SR2, SR3, SR4 की मफम चिंदा पार्टी असगी फिराल दai kai khumnaba utpa madi mamaleba kining tamnabagi damak thawai katkraba thawbasingi mafamda kok nonduna singlem na harau tayamna pangthokre haire. RPF ki secretary publicity Rowan Kuman gi cherol amana
External Affairs Department ki office da su RPF ki Secretary General na lusingduna mapokomon tharamda Ulfa IG Assistant Publicity Secretary Arunodoy Asomna Chief Guest oiduna pangthoki party ki Central Bureau ki makhada leiriba Division ani Mari Taruk Nipal Taragi mafam singda leiriba Department khudingmakna leibak miyamga loinana star yawa festuna madi PLA ki angangba thawan misak sing thetuna Manipur ki mafam sinba thungna mapokomon pangthoki Manipur miyam gi ning tamba hanjin hanabagi damak lepa laitana changsilakliba ningtam lanjang asida mangjil thana thawai kathoktuna laklaba miyam gi ningtam lanmi People's Liberation Army gi nifu suba mapokomon gi thoramda RPF ki President Irengbam Chawren na miyam da piba paujal pathokhi Mapokomon asida West region asigi yawalup lusingba singna mamal yamlaba amasung pukning thogatningai oiba paujal kaya pirakpagi damag RPF ki maikaidagi sungam khai leitana lusingba singi mafamda ikai khumnaba amasung thagatpa phongdorakle Nifu suba mapokomon gi paujal asina Manipur da yelhawngai dagi nungsi sanana khundaminariba irei chapom namakna amatta oina punsinduna mama leibak amadi miyam gi damak hena mangjil thana kathokpa ngamba nungsi sanana hingminaba amasung mai pakpa ngamba oirasanu hairi More ADC constituency degi Congress tiketa mai paklakraba member Gotinlam Lanboy Gangte BJP da yaururaba matung Congress ta among halakpada taramna okpagi thauram Congress baban da pangthokre thauramadu MPCC gi President N Haukif Vice President Mangi Babu Tengnopal Kendra ge MLA Korung Thang Block Congress Committee ge member singchu saruk yakye Gotilam Gangtena misang mikhai naiba power lana sizinaba BJP gi lusingba singi thawong yaninglaktabadigi Congress ta among halakpani haiki MPCC gi President N Haukifna Congress ki wakhalolga atopa party ga kaidongaida manade amade atai party na pibangamde habasi Gotilam na halakpasina khudam oire mayamna chatnai haiduna chatluraga wakhal manadabadagi halakliba sigumna halakpa khuding taramna okane Manipur kannabagi dama Congress ta punna amuk laiminarasi haiki Congress family di from all corner of Manipur family ama oina nungsinabane arumayang puminaba atu mahau chaminaba adugumba family nina ngasi mahakna magi yumda halakpasida masu isorna bor pibi rasunu aduga party hena kankhatnaba step oiragani Postal Department ki makhada thabak tawriba Gramin Dak Sebak singna tongan ba demand kaya marumga loinana India sinba thungna chatharakpa nomagi oba chara henbagi sarugama oina Manipur division ki makhada thabak tawriba singna ngasi Imphal head office mamangda chara henbagi khongjang jangsin khre khongjang asina Zides committee ki report lising ani tarataru ki January amadagi chanahanggada bani haina taksile Self-Employment Voluntary Association Sebane Sinduna Chama Konithoi Suba Jananeta Irabode Lising Anitara Nepalga Marilena Nangasi Zanimsta I Dan Taukre Sebagi Chief Executive Member Kundrapam Singlena Association Asina I Dan Taubagi Tabak Asi Haukibe Sahidagi Haurakpani Sahi Amada Anirak I Dan Taubagi Thauram Asi Association Asigi Foundation Day Amadi Jananeta Irabod Kinumitka Marilena Pangthok E Idan tawbagi nunggi oiba wakhaloldi lambida accident thokpadagi amadi laina kayana naraba miyoi singi punsi kannanaba khudaki oiba darkar laiba I phanganaba pandamda pangthokpani haiki National Viral Hepatitis Control Program gi matangda nomagi oiba consultative workshop ama Classic Hotel pangthokre thoram aduda Health Minister L Jayantakumar Health Services ki Director Dr K Rajo Janims ki Director Professor T.S. Bhimo amadi National Health Mission ki Director N Bandana IS namaru oiba miyoi sing oina saruk yakhi Minister L Jayantakumar na National Viral Hepatitis Control Program gi makhada Janims asi Model Treatment Center ama oire RIMS amadi Churachandpur District Hospital dasu Treatment Center oina sakhangnanaba Bharat Sarkar da taknari haiki Adami ko na laiba ko si mitsu we all social being ko je punni hingmin na kamu sing ni punni hingmin na ko pam kamu ne ipadas e ga dik a b c d e shri da dik c dik yo le te dik prepare mi je gi b gi ta no adu to khin na bason to na pa ta to te matam mang nam de kana de but what is important is we need to make our people aware of these things si poche khangan basin da ko pressure
Imphal West Laiba Wheelchair Panther National Awardee Thoksom Sarjuda Observation Committee on United Nations Day na lupa lakh amagi mateng piragani haire Manipur Press Club ta pangthokiba pawgi mifam amada tha amasupna pangthokadaba United Nations Day campaign gi sarugama oina committee asina Thoksom Sarjugi handloom amadi handicraft ki workset sananaba mateng oina October gi tang amada hairiba sel gi mateng asi pigani haina committee asigi convener Dr. Thoksom Chandramani na phongdokki Lengak na mobile data service thingjiliba asina court ki thabak thoram sing da natana miyam da chauna akaiba pire lengak na athuba matamda thingba asi lokthokuna miyam ge khudong chadaba asi kokna na bahona biu haina advocate NG Tes Kumar na appeal tawrakli Aran to kharadu tungda tawdalabane haibagi mingda mara lejadaba public ki atawataba thabak toriba banking service fail were postal service fail were judicial service fail were rep to nupa mana rep to gi dandi pigada bado dandi pidabaga chamana bagi adugi film leire micham prajada di madu awa pibigano maruina especially miyam gi hak ngaiba lawyers practicing advocate ai khoida di masi awa base hen masi China se fange China fangan bigano haiba appeal se mai khoi tawjage September tang kundagi kunmani fawba New Delhi gi India Habitat Center gi experimental art gallery da mitai nupi Imelda Hegrizam na top pa art form amagi exhibition pangthokre hiramasida ISTV gi Delhi correspondent Rajesh na pirakpa report painting ama habisi yek ta bayade ye pasi very important aduga ye aba matunda drafting ama da tari ai worksheet matunda drafting sida su matam yamna sangi hadare habadi si colors of bits yam limited oil colors boy maksuna phangde aduna drafting to wada matam yamna chani drafting si lora kala assemblage am lai habadi painting si product na weaving to akoina bonda saba maina tasengna aina glass bits siga langa itum khtang na sare luma mai di lejai lum sita ai stress to jai phi saba maina lum tingba matunda lenga semba painting assembly sabachani assembly su satisfaction thanda mayama musyawi habdi color variations la panina aduna adum yang wana semjai matam su yamna chani basi je slow form of art ne yam tappi thaire gi matam da tapestry setting tho maharaja gumba khatang na thenarami but aina macha sadari je ji loi ma ngamme aduna pamlo ke su appreciate to bi ya yamna commitment daka leiba aduga systematic dedication daka leiba aduga magi technical amada su changba aduga makhani art form ka haiba koi mari ko sharu asina thukri wa form jani mayamna pawum jani mase Apunba Manipur matam isai kanglop amikna lakleba September gitang kunmapan amasung kuntrada numinini supna taramangarak suba Manipur matam isai numit pangthokani hairi janmastan da laiba amiki office ta pangthokiba pawgi mifam amada amiki general secretary M Dhananjoy na pangthokada riba numit thoram asida kaisamthong top lerakta laiba tabla yaiba nongthombam nongthonda lifetime achievement award lanthokani Amik na putok ba journal amasu fonggani loinana tongan ba furup ki isay nongay gi thorom su pangthokani amik ki website amikmanipur.com su numit asida launch tawgani haiki nini asida ban stang singba tawidana manipur matam isay gi artist singi yamna tanglaba nini asi mai pang na pangthokada miyam na mateng pangbiu haina media gi through da miyam da request tawjari Wangkai Block Congress Committee na sinduna handakta Congress ta yaurakhraba Huidrom Bikramjit taramna okpagi thoram ama Wangkai Kong badalaiba Bikramjit ki yumda pangthokre thoram aduda hanagi Deputy Chief Minister Gakhangam MLA AK Mirabai Congress ki wangangloi RK Anand Dr NG Bijoy S Manaubi Hareswar Goswami amasung Wangkai Block ki President PS Guneswar Susaruk Yaki hanigi Deputy Chief Minister Gakhangam na Manipur University da ret chathakiba thamoi pandaba lucingba amagi thawongni state asida ba BJP na lusingba government asi thabakti tawba wadamag ngangba government amani makhoina yadaba miyoi adu anti national haina lauthokpa mokhogi mathakta akan mathabak paikhatpana mokhogi thabakni haiki
MLA Eke Mirabaina government asi supnam lengak amani government asina opposition amadi miyamgi kholaw namthaduna thamle haiki Congress ki wangangloi RK Ananna kongba saudong puglampakta thorom asi ingna sikna pangthokani haina torambani adubu BJP lengakna athingba pirakpadagi chauna pangthokpa ngamhandre masina takpadi freedom of speech matle haibani haiki University matang loigira NSL Hamid Bomunda sei matang loigira boundary fencing ni boundary pillar 81 matangama 18 try pan mesin bapu mapra hai badu le to mayam mi hoye ipai ku sin thamamba to chunde thamamba sin la to ne ansiga so dosi ai boundary ma ko ni bokai ka re hai ka adu su sida mi moi ni tha me acha pade na sikna tu late thami ma tu late hai matra si wa ko me ansi se ko ne do biya hoye BJP Manipur Pradesh na sinduna Pandit Dindayal Upadhyay gi chama ani suba mapokuman thoram nita pachu thekta leba party asi office ta pangthokre thoram asida president in charge Salam Joy hanagi president M Bharot vice president Jotinwai Khomsu Saruk Yaki thoram gi sorgomo aina BJY M na state blood cell ga khosamna duna blood donation camp amasu pangthoki Puariga sagonariba heritage site amasu oiriba Kanchipurdagi lilong thong phawbada leiriba laisang hidel maril asi water body ama oina samgatpada natana tourist spot ama ohenaba laisang hidden protection and development kauba trust amana yamna kanna hotnari khiram sida report ama Manipur की ममांग पालंबा कांग्रेस सरकार ना प्रोजेक्ट अमा ओइना पाखलमलबा लाइसांग हिडन हेरिटेज साइट असि मखाता मपुंग फाना सेमगतना तोखिबदगी लिसिंग अनि सुबना 19 दगी लाइसांग हिडन प्रोटेक्शन एंड डेवलपमेंट अथॉरिटी कौबा ट्रस्ट अमना हेरिटेज साइट असि की अकोइबदा लेरिबा असेंबली कॉन्स्टिट्यूएंसी अहुम थोंगजू कैराव अमदी लंगथबाल की मियुसिंग यावना सेमदुना किलोमीटर अहुम मखाई सांगबा लाइसांग हिडन मरिलदा मोटर बोट सिंग तोंबगी खुदोंग चाबा पीबदा नतना मतमगा चानबा इम्फाल दगी ख्वाइदगी मनाक नकबा टूरिस्ट स्पॉट अमा ओहेन्नबा अरै अरैबा सेल पुथोकनदुना ट्रस्ट असि सेमगलकपनि हाइना ट्रस्ट की फाउंडर लोंगजम रोमेशना फोंदोरगले हिस्टोरिकल साइट अमा ओइनसु लेरिबा अखोगी हेरिटेज साइट असि कन्ननबा होनबा मदि सेमगत सागतपगा लोइनना टूरिस्ट स्पॉट अमा ओइना सेमगतुना लमकोइबसिंगी ओइबा मियंग बम अखोई मियंग चिंगसिम मोइबा जगह अमा सेमगतनबा अखोई होनजबनी असिगुम्बा होनजबसिदा अखोगी गवर्नमेंट की साइटगी अखोई थोइदोकपा अखोगी फंडिंग मयाम लाक्तना तौबुदी लेते अदुमकपु लेसांग डेन प्रोटेक्शन एंड डेवलपमेंट अथॉरिटी हारिबा ट्रस्ट असिगी अखोई पेट्रोल मेंबर ओइबिरिबा अखोई वर्क्स मिनिस्टर ओइबिरिबा अखोई बिश्वजित अदु लोइनना अखोगी कराम साम अखोगी कंज्यूमर अफेयर्स के अखोई मिनिस्टर ओइबिरिबा अदु लोइनना ऑनरेबल एमएलए कैराव एसीगी अखोई लौरिम रामेश्वर हारिबा मखोई अहुमना अखोगी पेट्रोल मेंबर ओइना लेबिबनी मखोई अहुमगी साइटगी अंगम मतेंग अखोई असौबा मकक अखोगी सिदेदा कॉर्पोरेशन पीबीदना तौबिरी अदु लोइनना अखोई ऑनरेबल मिनिस्टर अखोई शाम कुमार मियंग मखादा अखोई उसार मयाम मकक थारिबा अखोई हारिबा जगह सि सेंगो सागनम होनबदा अखोगी अंगम मतेंग खरजु पांगबिरई अमरोमदा सरकार ना पाइखत पिरंबा प्रोजेक्ट असि मखाताना मपुंग फाना इम्प्लीमेंट तौदुना मपुंग फाबा हेरिटेज साइट अमदी टूरिस्ट स्पॉट अमा ओहेनबिउ हाइना ट्रस्ट की फाउंडर रोमेशना मणिपुर सरकार की पुनिंग सिंसिलकले आइबा अखोई ट्रस्ट असिना मसीदी अखोगी याम हिस्टोरिकल साइट अमा ओइना लेरिबा अदु लोइनना बुआरी के सागुनदा लाबा हेरिटेज साइट से कन्ननबा याम कन्ना अखोई होनजदना लागली मसी अखोगी गवर्नमेंट साइट जो अकन मियंग चिंजन बिबगा लोइनना हाना तौबिरम प्रोजेक्ट अदुसु मपुंग फाना होनबिउ अदु लोइनना हारिबा हेरिटेज साइट असे कन्नना होनबदा गवर्नमेंट साइट जो अचौबो कोऑपरेशन पिबिउ हाइना अखोगी लेसाइंडेन प्रोटेक्शन डेवलपमेंट अथॉरिटी की माइकेदगी अखोई अपील तौजरी मणिपुर अवनब पुरनब होनबदा मणिपुर की टूरिज्म सेक्टर नतना अवनब पुरनब पांबई लेते है अखंग है कयाना लाउनरगसु ngasi thabak oina pangthopagi mamidi mapung phana tadaba simak ngasi gi lisang hiden simak saju tari trust na semjariba thabak thorom kya si koi ranai senpham oibanina mapung phana sengaba ngamdri ngasi phawba adubu manipur sarkar na tourism sector da akan mamiyeng thamli hagasu hariba trust asina tawriba thabak siju ngasi mapung phana sahjok piba amadi policy yapidabana mafam asi mapung phawa कोई टूरिस्ट स्पॉट नंबर है बदुदी ओइबं ngамद्रि अदुबु ट्रस्ट न कन होनदुना ngasi सेंगल लेबसिना लाकदुबु तांग कुंट्रा आसिदि सुइ सुइदना मियामना पामनाबा यामना पुंफाबा याम नुंगाइबा टूरिस्ट स्पॉट अमदि सुइ सुइदना ओइगदोरि मणिपुर सरकारी माइकेदगसु अहेनबा पॉलिसी प्रोग्राम जापिरकांदा हारिबा टूरिज्म स्पॉट असि मणिपुर योइबा अचौबा हेरिटेज साइट अम ओहनबा हाइबसि अचौबा मंगला नम ओरि ट्रस्ट असिगे वीडियो जर्नलिस्ट माइकेल रोनना पाउदम सिरेबा इंद्रा आईएसटीवी न्यूज़ लिसांग हिदन
ISTV network ki GTV ki package channel sing hayang ayuk pung nipal dagi numidang boba scramble tawani hairi khudong chadaba asigidama viewer singa warobidana ba khangalle hojik marakta na break amatang lawjari Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengakta hakjang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba matangairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu Medilane Ambulance Services Manipurna miyam gidamak hodokchare 24/7 ambulance service masida hospital amadagi hospital amada patient puba yumdagi hospital da puhatpa yumda discharge tobagi puthaba amadi Guwahati na chingba Manipur gi mapalda chatpagi ambulance sing phangbiragani miyamna pijariba ambulance ki number sing asi save tobiyo amadi call tobiyo Medilane Ambulance People Ambulance. Being natural is a way of life, and food that is naturally beautiful, full of nutrients, with no added chemicals. Eat real food and live an organic life. Stay healthy, be organic. break itungda taramna oksari makata pa pauda ngasi ayupong mangarom taba matamda Indo-Myanmar border dagi India romda meter samarom sangsilaga laiba more 1 number 2 dalpati mayada laiba Indo-Myanmar level union gi office manakta sakhangdaba singna bag amada bomb haplaga thamlamle Tengnopal district ki SPS ibomsa yauna more police amati commando gi team amasung taramathoi suba sam rifles ki officer sing yawba apunba team amana mafam aduda changduna yangsin maga loinana bomb squad na bomb adu asoi angam yawdana lokthok Howland 5 kulgi mafam amada pokai hankre Imphal East District Open Defecation Free District ama oina ngasi laukthokre DC Office Chamber da pangthokpa tharam amada DCTS Citrana mafam asi laukthokkibani tharam aduda PSED Imphal East ki Executive Engineer amadi SDO susaru yake District asigi city block anida identified tauraba yumsingda tangai fadaba individual household latrine sabalorba matung status asi phangkibani More Police amadi All More Auto Owners and Drivers Welfare Association na kusamnaduna ngarang numidang wairam Indo-Myanmar Friendship Gate number 2 phawba chatliba lambi ki mafam sing sengdokre lamtu sengdokpa aduda More Police ki official sing amadi Police personnel yauna auto association ge miyoi kaya susaru yaki Tengnopal district ki SP Dr. S Ibomsana Tengnopal district ki mafam atai da sumakhatana lamtu sengbagi thabak asi chathakigani haiki Yaripok bamo lekai te leiba Kids Small School gi ozagi numit amasung sahi gi literary meet school asigi campus ta pangthokre thauramada Wangkhem kendra gi MLA ke Mega Chandra school asigi founder principal Morangthem Ibotombi Wangkhem Jila Parishad member ke S Soba Top Singtha gi pradhan Yumnam Tomba Yaripok Municipal Council gi chairperson Haripyari Susaru yakhi Mahiroi singi tongan ba haithoi singthoi ba sing utpaga loinana chahi asigi examination da makok thonglaba mahiroi sing manamatum pidana pokning thaugat ke National Institute of Electronics and Information Technology Nainit Imphal na sinduna tha sigi taramanga dagi satharakpa swasthya sewa thoram gi saruk ama oina awareness thoram ama akampat mandap ta pangthokre thoram aduda Uzekon Nongsup Jilla Parishad member Seram Niken Nailit ki additional director T Gunendra Susaruk Yaki agriculture officer and Ningthem Jau health services ki deputy director Dr. M Krishnachandra Luangna resource person oina wangang ki Ningthau khong khulgi layoi khraba miyoi kuntaruk pu ningsingduna pangthokpa lamyan ba amadi lusingba singi thoram haina mingthonba layoi khraba sing mun ningsingba thoram ama MLA Govindas Konthokjam Ningthau khong Municipal Council ge chairperson ke Mani lusingba singi ningsing committee ki president TS Ibomsa yauna pangthokre MLA Govindas na matam amagi lebak ningba halaman singna masagi lejaba kaya kathoktuna aigi haba wakalol yaudana jangsil lamba thabak thorong kaya aduna ngasigi lamdam asigi phibam asi leibangam libani haiki Lampel patalay batcha manifu humdoi suba CRPF battalion amadi lamboy khongnang khongda laiba United Friends and Library Club ka kusamnaduna lamboy khongnang khongda swasthya sewa gi thoram pangthokre thoram gi sorogama oina akoibagi phibam lunna na thamnana ba paujel puba khongsat ama Deputy Chief Minister Yumnam Joy Kumar na overbridge makhadagi lamthaki
RK Film Amadi Nokfade Cultural Foundation na puthokpa Manipuri lolgi phagi lila paring Nokfade hokibagi sahi kunmari suba common amadi taratare soba Nokfade series phongbagi thoram ngasi khurai thodam lekai de leba Nokfade gi director thodam Rohini Kumar gi yumda pangthokre thoramaduda Nokfade Cultural Foundation gi president thodam Ibocho Bright Film gi producer director San Hisnamsu Saruk Yakhi thodam Rohini Kumarna cassette piracy na maram oiraga Nokfade lila paring da yamna chauna chaitheng pire sendong phangdrabasu anoba phagi puba lilaroi puthokpa hana lebe sing pungning hanthakidana ba taratare soba saruk puthokpani haiki Yaroi Manipur ngamkhai kaiba yaroi haina mingthonba Sri Sorarenda Katsaba Rupraga gi cassette mangasi Manipur Press Club ta phongkre cassette phongmagi thoramaduda Sahitya Academy New Delhi gi General Council member oiriba Professor Jodhachandra Sanasam Rupraga gi President Aribam Syam Sharma Amju gi hana gi President Wangkhemcha Samjai UCM gi President Sunil Karam amadi amuko gi President PS Devana maru oiba miyosing oina saruk yakhi Awang Longa Koireng Government School Utong Lok ki Managing Development Committee Utong Long Village na sinduna literary meet ki thoroma pangthokre quiz competition isai changdam naba saireng changdam naba amadi Indian Occupational Force Human Rights Violation haibasida khana nainabana ngasigi literary meet aduki mapungoi be thorom oikhi saireng changdam naba amadi extempore speech ta dinai hoi amadi isai changdam nabada nengai kimna ahanba position takre Apunba sinmi lob gharina mangarak suba laikhidraba singi mafamda hikaleka tambaga loinana chahi humpu suraba ahal singda khudol tamduna ikai khumnaba utkre numidangi matamda laikai gi akoibeda maira thanduna tungi mirol gi damak yai phathongni jaki hauji sanabagi paw amu pizari Bharat ki oina khwaidagi lemjaningai oiraba sanaroi singi awangba thaki kai khumnaba amadi mana Rajiv Gandhi Khel Ratna Award ngasi Bharat ke President Ramnath Kovind na Manipur gi weight lifter sanaroi Saikhom Mirabai Chanu amadi India gi cricketer Virat Kohli da kusinakre New Delhi da laiba Rashtrapati Bhavan da pangthokiba chinglemlaba thoromaduda Bharat ki President na award adu kusinakibani thoromaduda tongan ba masana kayada haithoi singthoiba amadi ikai kumnaningai oiba Arjun Award Dronacharjya Award amadi Dhyan Chand Award chu sanaroi amadi coach singda kusinaki Lamdam asigi apikpa furup kaya bungak senba committee ama semningbagi apamba speaker Waikem Chana phongdokre Wafam asi Lower Kom Kairap Baptist Youth Society na sinduna Loktak Project Lower Kom Kairap ta pangthokpa Laikhidraba L Saikothang Kom Memory 9-man Open Knockout Football Tournament losinmagi thoromda phongdokibani L Akhopo Kom amasung mahaki Mungmanung na sponsor tawduna pangthokiba thorom aduda PDA gi chairman MLT Robindro ADC member Selen Mang Khongsai social worker Loyangamba masung atai masak naiba kaya su saruk yakhi PDA gi chairman T Robindro na Manipur na Bharat ki manungda sanabada sahorba phida kanma ngambana Sports University sanana ba Bharat sarkar na pirakhibani Ekhoi nungsi sanana punele minasi haiki social worker langambana sangai amadi siroi festival pangthoktuna ngak senbagum jati furup kaya basu Manipur sarkar na midyang sangbiduna ngak selaning bagi apamba phongdokki Speaker Waikem Chana Assam State na makoigi apikpa jati kanglup ki dama committee semduna ngak senba hokre Manipur dasu MLA puthokpa ngamjada ba apikpa kanglup kaya gi ngak senaba committee ama lehening bagi apamba phongdokki Khelo India ke scheme da lamdam sigi football ground se chalan si haibasi mai hanan thamjage medicom na olympic ki bronze phangmada khungang sida laiba commission housing aduki mating nongairamgani maduna kom jati bu manipuri singda made bharat ki jati da aduki matik awangba thakta pukhali aina roi boina thamjaningi di ai gi jati ki khalakanda ai gi jati gi sak tangnaba achoba sanaroi ama medicom na koi punaba oinaba honara si haiba paujal si pizaraga punamuktagi loisinaba yathang lojari Tungda tim kontra tarukna saruk yaduna September 3 dagi chatharakiba asigi final match ta KPFC na JFC bu tie break ta
manga marida maithibe pikre Anis Super State Level Indigenous Open Wrestling Competition ngasi dagi Senapati ki mini stadium da hokre competition asi Senapati District Wrestling Association Manipur gi midyang makhada Violent Veteran Club na yumbu erga pangthokpani competition asi September 19 phawba sathagani loinana tongan ba category da wrestler samatara humdoina athoi ahen tanare hudopagi thoramda association gi president DS Masoni amade atai masak naiba mioi kayasu saruk yakhi Jiribam District ki Babuparada laiba Lamland Community Hall kam Kangsangda District Kang Association Jiribam na sinduna tim Nepal na saruk yaduna sathariba ahanba Elangbam Purnima Devi Memorial Women's Kang Tournament ta SAYC sorok atingbi amade LEC Babupara Panjal mapan sanaduna draw satkre atopa match samada MNK Ningthembanna Metal Jiribam Panjal taranithoi tarukta maithibe pikre Nipumatoi Suba Technopol Youth Club Annual Sports Meet 8 Men Soccer District Level Football Tournament ngasi dagi Technopol Government High School Ground hokre hodop ke thoramda Technopol SG MLA D Korung Thang DCS Rupachandra amadi SPS Ibomchana maru oiba mithunglen sing oikhe tim tarama palna saruk yaduna group mari thokna khaidok tuna sathariba tournament asigi opening match da Zamkho Memorial amadi Kimnyo Memorial ani sanaki Hayengdagi Hoduna October gitang ama fauba Silsar da pangthokadawriba International Fight Rating Chess Tournament lisingani taranipal da saruk yagadaba sanaroi tarma thoina saruk yaba Manipur Chess Association gi team amangasi association gi president and Somorjit Mapal Kangjaipung da leba association gi office dagi lam thakre Association gi President Samarjit na Manipur Chess Association ani lei hariba asi punsinna bhotna si All India Federation na MCA gi affiliation kakrabade pumnamaki mangjaba oigani haiki Ani thukibu barung pokpi sanaiba Manipurda Chess Association ani lei hai basa mase bakoi purak ta dokadabani leba miyam bidamakta yengnaba on gidabagi mahutta koi leja singsida napoina sarana charana torka changjal aga haiba Manipur Chess Association cha kunna sampat nineba honam matamda Manipur Chess Association na matam pumda koi tongla hanguna koi thamli Inter College Badminton Tournament ta saruk yagadaba Manipur College gi badminton sanaroi nupa amadi nupi Nepal mari lenaba secretary amadi in charge na matam sana form thajil haudabadagi saruk yaba fangloi daure mari lenaba sina mityang sangbiduna saruk yaba fangan biu haina appeal tawrakle Manipur University of Culture gi ahanba annual indigenous sports meet ngasi loisin kre palace compound laiba Manipur Dance College gi auditorium da pangthokiba loisin begi thoramda Khatrigau Kendra gi MLA and Indrajit Manipur University of Culture gi registrar L Joychandra organizing committee gi chairman and Loken Nasaruk Yaduna loisin begi thoram pangthoki Nimit nini subna sathagi pas sports meet ta makok mathang takraba sanaroi singda manamathum yenthoki MLA and Indrajit na thaksi khasi haibasi yamna luba ikhoi gi culture amani masi mangkhibadagi nungsinaba amadi thajaba manghali masibo ikhoi na ngaktuna thamba mathau tai university asigi laifam thokpa infrastructure athuba matamda sabaloi sinaba mahaki maikaidagi pangba yaba mateng pangani haiki Hojik makata basana bagi pau boyan ning thojamdagi amok phangbigani Siri Gauragovinda College Khuraina Biramangon College Sombungbo Maithibu Piduna Sahi Sigi Taramari Shuba Airborne San Singh Memorial Manipur University Inter College Football Women Tournament ki champion oikre Manipur University Sports Committee Kanchipur gi miang makhada Biramangon College Sombung na sinduna thasi gi tang kulhum doidagi college mangana saruk yaduna Biramangon College Sombung gi playground na satarakiba Airborne San Singh Memorial Manipur University Inter College Football Women Tournament ngasi loisen khre loisen bagi thoramda Assistant Director of Sports Manipur University Kanchipur gi Dr. C.S. Pradeep Biramangon College Sombung gi Principal M.P.R. Yamadi Manipur University Sports Committee gi Senior Executive Member Dr. K.S. Joychandra na thoram pusing oikhi
Satarkiba tournament asigi ngasi aruiba numiki sanakiba match Siri Siri Gauragovinda College Khuraina Yumbu Biramangon College Hombungbu goal taret anida maitibu piduna champion oikibani. Match asida mai pakiba Siri Siri Gauragovinda College Khuraigi goal singadu A Biziana matchki manga subamadi kontra taruk suba minita golani TIS Debjani na matchki taramari subamadi nipu taruk suba minita golani amadi L Sanathoi Devina matchki nipu matoi subamadi matchki apiba matamgi ahapa minute anida goal ani sanki atopa goal aduna young boy karongna matchki taratare suba minita sankibani. Match asida maiti kiba Biramangon College Hombongi goal anidu PIS Angelina matchki ahum subamadi nipu nipal suba minita sankibani. Satarkiba tournament asigi winner amadi runners up takiba team singda thorom mapu singna trophy sing piduna punging thawatki. Sahi Tratuk Makagi Nupigi Anisuba President Cup Hockey Championship ki final da YCCIC konta ahalubamadi SYUC Usekon Kunauga Sanaragani. Manipur Hockey na sinduna tha sigi tang tara taruktigi team tarena grubani thongna khairuktuna Kumal Lampak Astroturf Hockey Stadium da sathariba Sahi Tratuk Makagi Nupigi Anisuba President Cup Hockey Championship ki ngasi sanakiba ahanba semi final match da YCCIC konta ahalumna Ideal Club Tera Bazar Bupanjal Mari Amada maitibu piduna final sangkibani. Match asida mai pakiba YCCIC konta ahluki panjal singadu A Bibirani K Elina K S Priyanka amadi S Pritam Kumarina sankibani. Match asida maiti kiba Ideal Club Tera Bazar gi amatangar panjal aduna L Ritu na sanki. Anisuba semi final match ki sanakibada SYUC Usekon Kunauna Bisnupur Hockey Bu Panjal ahum sinoda maitibu piduna final sangkrai. SYUC Usekon Kunogi mai pakiba Panjal Singadu TIS Devita Ice Bidyalaxmi amadi Ice Silkina sankibani. Amaromda tim mapana grubani thongna khaidoktuna stadium asida tha sigi tang tara taruktagi sathariba Sahi Tramri Makhagi Nupagi Anisuba President Cup Hockey Championship ki ngasi sanakiba match ta Pham Imphal na KIC Khongmanbu Panjal taruk amada maitiba pikre. Pham Imphal gi mai pakibagi panjal singadu N Rojit N Sanaton N Paikhomba N Data TIS Mission amadi KS Tarunna sankibani. Match asida maiti kiba KIS Khongman gi matangar panjal aduna L Michael na sanki. Nambol Kendra Kankutna Lining Thau Sanamahi Kankut Wangoi Bumaiti Piduna Sahi Sigi Ahan Balet W Nipamasa Singh Memorial Kendra Wise Likam Knockout Open Kang Tournament Ki Champion Oikre Kankut Taramarina Grumari Tongna Kaidutuna Wangoi Longjamlake Community Honda Satarkiba Ahan Balet W Nipamasa Singh Memorial Kendra Wise Likam Knockout Open Kang Tournament Ngasi Loisan Kre Loisan Bagi Thoramda Wangoi Kendra Gi MLA O Lukhoi State Planning Board ki Deputy Chairman S. Rajan, Manipur Kang Association ki Working President Professor Dr. Binota Mainamna Thaurambapu Singh Oiki. Satarki pa tournament asigi ngasi sanaki pa roiba match ta Nambol Kendra Kangkutna Lining Thau Sanamahi Kangkut Wangoibu Panjal Kunma Thoitara Manga da Maitibu Piduna champion Oikibani. Satarki pa tournament asigi man of the series, man of the match, best sekpai, best lamtha, winner oikiba madi runners up takiba team singda Thaurambapu Singna selgi mana piduna pungning thawatki. Tournament asigi winner oikiba Nambol Kendra Kangkuta Lopali Singh Tarataruk runners up takiba Lining Thau Sanamahi Kangkut Wangkoida Lopali Singh Taramathoi Thaurambapu Singna Khusinaki. Ishaki identity, ishaki culture, ishaki tradition, naksi hai target. Aiko hoki matam sigi le generation sina ipai pushing chadara bai pai pushing puthong bai pai pushing na lawra ma thogang singa do ai khoi na mukta thingai sida thori ba tungge generation thori ba na how ba sing na how bi sing sida ipai pushing sina chadara ba sing se khoi na muk ma khoi da sinaram ba hai se masi ko chau ba thogang ni ko kanai ba da ko ni thogang ni hai se ko ko man how on thoke Manipur Kang Association na sinduna singthang larimbi kangchang bamdiarda kangkut taramathoi na grumari thongna khaidoktuna tha sigi tang kunmari dagi singthang larimbi kangchang bamdiarda sathariba tarahomdoi shiba minister trophy gi ngasi sanaki ba match ta IWKK kangkut usekona CRC kangkut khundrak pambu panjal taratruk tara manga da maitibu pikre
अहोबो निमित की सानखिबा मैच सगोल बल केंद्र कांखुना सिंथंग लाइरेंबी कांखुट भामदियारबु पांजल तरामरी तरहमदोइदा माइथिबा पीखिबनी हयेंग कांसंग असिदा लाख थांगमैबा नमदी गोपाल देव कांखुट या स्कूल गा सानगनी हौजिक अरोइबदा मरोइबा पाउ अमुक पेंदबा अमसुंग इशूसिंग वारी सानादुना वारोइसिन पुरकपा याय हाइना चीफ मिनिस्टर एन बीरेन फोंदोक्रे फाजिनदुना थमलिबा ओजा अमदि माहिरोइसिंग थादो हाइना ngasi माहिरोइ कयाना इरांग हौरक्रे अमदे इम्फाल मनुंगदा फुट ब्रिज मंगा साबा हौरगनी हाइना पीडब्ल्यूडी के असिस्टेंट चीफ इंजीनियर 3 टी रविंद्र कुमार न फोंदोरकले Ngasigi wena di ISTV na pizza ba Manipuri pao matang asita loisin jari miyang tabiri pa punamak po amukha na kurum jari.